ꯁꯤꯁꯦ ꯌꯥꯝꯅ ꯌꯥꯝꯅꯁꯨ ꯆꯠꯂꯦ ꯂꯣꯏꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯌꯥꯝ ꯀꯨꯏꯅ ꯆꯠꯂꯦ ꯆꯍꯤ ꯑꯃꯒꯤ ꯑꯅꯤꯒꯤ ꯆꯥꯡ ꯆꯠꯂꯦ ꯑꯩꯉꯣꯟꯗꯗꯤ ꯁꯤꯁꯦ ꯋꯥꯒ ꯈꯔ ꯉꯥꯡꯉꯛꯑꯣ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗ yotkhreye ꯆꯥꯔꯣ ꯃꯃꯥ ꯇꯥꯅ ꯉꯝꯗ꯭ꯔꯦ ꯋꯥꯏꯌꯦ ꯉꯥꯈꯨꯋꯣ ꯇꯥꯅ ꯆꯠꯄꯁꯤ ꯆꯦꯟꯕꯁꯤꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯣꯏ ꯈꯥꯒꯤ ꯂꯩꯍꯥꯎ ꯌꯥꯝ ꯊꯥꯏꯌꯦ ꯍꯥꯟꯅꯗꯤ ꯊꯥꯗꯕꯅꯦꯕ ꯃꯌꯥꯝ ꯍꯜꯂꯛꯑꯦ ꯍꯜꯂꯛꯄꯗꯤ ꯊꯦꯡꯉꯦ ꯇꯧꯔꯤꯁꯤ ꯃꯝꯁꯨ ꯃꯝꯃꯦ ꯃꯥꯅ ꯌꯥꯝ ꯄꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯍꯧꯕꯁꯦ ꯅꯍꯥꯟ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯗ ꯇꯥꯃꯣꯆꯥꯁꯨ ꯃꯁꯥꯁꯦ ꯉꯝꯗ ꯂꯩꯕ ꯑꯗ ꯃꯥꯒꯤ ꯅꯨꯡ ꯂꯩꯕ ꯈꯣꯠꯄꯒꯤ ꯅꯨꯡꯉꯥꯏꯇꯗ ꯁꯨꯝ ꯂꯩꯕꯗꯨꯗ ꯆꯠꯂꯨꯔꯁꯤꯁꯦ ꯉꯥꯛꯇꯪ ꯆꯠꯂꯨꯔꯒ ꯐꯠ ꯂꯥꯛꯀꯗꯧꯁꯤꯕꯣꯅ ꯇꯧꯅꯕꯗꯒꯤ ꯍꯥꯏꯅꯕꯗꯒꯤ ꯆꯠꯂꯦ ꯃꯥꯒꯤ ꯏꯪꯈꯣꯜꯗꯒꯤꯗꯣ ꯃꯥꯅ ꯃꯌꯥꯝ ꯍꯦꯛꯄꯤꯔꯛꯑꯦ ꯄꯤꯕꯤꯔꯛꯑꯦ ꯑꯗꯣ ꯀꯔꯤꯅꯣꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯇꯣ ꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯦꯛꯄꯗ ꯌꯥꯎꯕꯗꯣ ꯁꯤꯁꯤꯅꯦꯕꯀꯣ ꯁꯤꯁꯦ ꯁꯤꯡꯖꯨ ꯆꯥꯎ ꯏꯆꯦꯅ ꯁꯤꯁꯨ ꯃꯥꯒꯤ ꯕꯣꯔꯥ ꯑꯃ ꯊꯥꯕꯗꯣ ꯑꯗꯨꯗꯒꯤ ꯄꯤꯔꯛꯑꯦ ꯅꯨꯡꯗꯥꯡꯗꯤ ꯑꯣꯏꯔꯦ ꯍꯜꯂꯛꯏꯁꯦ ꯑꯗ ꯁꯨꯝ ꯑꯩ ꯅꯝꯅꯤꯡꯗꯅ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯗꯅ ꯅꯝꯃꯛꯄꯅꯦꯕꯀꯣ ꯁꯧꯒ꯭ꯔꯤꯁꯨ ꯌꯥꯝ ꯐꯔꯦ ꯏꯆꯦ ꯁꯧꯒ꯭ꯔꯤꯁꯨ ꯆꯥꯎ ꯂꯥꯛꯑꯣ ꯑꯩꯅ ꯃꯥꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯑꯀꯪꯕ ꯆꯥꯏꯌꯦ ꯒꯥꯏꯁꯦ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯑꯣ ꯍꯥꯏꯗꯣꯏꯅꯦ ꯑꯩꯅꯗꯤ ꯁꯧꯒ꯭ꯔꯤ ꯑꯀꯪꯕꯁꯦ ꯁꯧꯒ꯭ꯔꯤꯁꯦ ꯈꯔ ꯌꯥꯝ ꯂꯩꯁꯜꯂꯒ ꯍꯥꯏꯗꯤꯈꯔ ꯌꯥꯝ ꯂꯩꯁꯜꯂꯦꯗꯅ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯀꯪꯍꯜꯂꯒ ꯆꯥꯔꯝꯗꯥꯏꯗ ꯈꯤꯇꯪ ꯇꯤꯡꯉꯀꯥꯟꯗꯗꯤ झꯠ ꯑꯗꯨꯝ ꯄꯥꯛꯊꯣꯔꯛꯑꯦ ꯁꯨꯃꯥꯏꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯑꯗꯨꯝ ꯂꯩꯔꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯨꯏꯗꯅ ꯆꯥꯕ ꯑꯣꯏꯗꯤ ꯌꯥꯝ ꯀꯨꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯇꯥꯏꯃꯤꯡꯗꯗꯤ ꯌꯥꯏꯑꯕ ꯑꯗ ꯂꯩꯁꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂ ꯊꯝꯃꯀꯥꯟꯗ ꯄꯠꯁꯜꯂꯛꯑꯦꯕꯀꯣ ꯃꯅꯥꯗꯣ ꯇꯦꯛꯏꯕꯅꯤꯅ ꯑꯗ ꯀꯪꯈꯤꯕ ꯑꯣꯏꯔꯗꯤ ꯄꯠꯁꯟꯕ ꯉꯝꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯥꯏ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯂꯥꯛꯑꯣꯅ ꯍꯦꯛꯎ ꯂꯥꯛꯑꯣ ꯍꯦꯛꯁꯤ ꯂꯥꯛꯑꯣꯅ ꯇꯧꯅꯔꯦ ꯑꯗꯩꯗꯤ ꯄꯤꯔꯛꯑꯦ ꯁꯧꯒ꯭ꯔꯤꯁꯤꯁꯨ ꯌꯥꯝꯃꯦ ꯑꯗꯒꯤ ꯁꯤꯅ ꯌꯦꯟꯗꯦꯝꯁꯨ ꯄꯤꯔꯛꯏ ꯌꯦꯟꯗꯦꯝꯁꯨ ꯎꯠꯆꯔꯛꯀꯦ ꯁꯤ ꯂꯩꯔꯦ ꯌꯦꯟꯗꯦꯝꯁꯦ ꯃꯝꯗꯤ ꯃꯝꯃꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯝꯃꯤꯅ ꯁꯤ ꯌꯦꯟꯗꯦꯝꯁꯦ ꯃꯥꯅ ꯃꯥꯒꯤ ꯐꯒꯠꯂꯛꯄꯗꯩꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯒꯤ ꯃꯥ ꯈꯪꯅ ꯆꯠꯅꯕ ꯃꯃꯥꯟꯅꯕꯤꯗꯤ ꯑꯗꯨꯝ ꯆꯔꯥꯁꯦ ꯍꯦꯛꯑꯒ ꯑꯗꯨꯝ ꯃꯥꯗꯤ ꯄꯤꯕ ꯖꯥꯠꯅꯤꯗ ꯑꯗ ꯃꯀꯥ ꯍꯦꯛꯑꯒ ꯃꯀꯥ ꯇꯥꯏꯌꯦꯅ ꯍꯥꯏꯗꯅ ꯌꯦꯟꯗꯦꯝꯁꯤꯁꯨ ꯐꯖꯅ ꯆꯔꯥ ꯑꯃ ꯄꯤꯁꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯤꯟꯅꯕꯒꯤ ꯃꯥꯁꯨ ꯑꯩꯁꯨ ꯇꯤꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯄꯤꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤꯅ ꯇꯨꯝꯍꯟꯈꯔꯦ ꯃꯄꯥꯁꯨ ꯇꯥꯈ꯭ꯔꯦ ꯑꯩꯅ ꯁꯣꯝꯗ ꯄꯣꯠ ꯆꯩ ꯑꯃꯁꯦ ꯂꯧꯁꯤꯜꯍꯧꯔꯒꯦꯅ ꯑꯗꯣ ꯃꯌꯥꯝ ꯅꯦꯛꯁ ꯗꯦ ꯑꯃꯨꯛ ꯑꯣꯏꯔꯦ ꯅꯣꯡꯃ ꯑꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯍꯧꯈꯤꯕꯁꯤꯅ ꯃꯇꯝꯁꯨ ꯀꯩꯁꯨ ꯈꯪꯍꯧꯗꯦ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯗꯨꯛ ꯃꯩꯔꯥ ꯀꯠꯄꯁꯨ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯒꯤ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯁꯨꯝ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯦ ꯗꯨꯛ ꯃꯩꯔꯥ ꯀꯠꯆꯔꯝꯕꯅꯦ ꯃꯉꯥꯡꯂꯨꯋꯥꯡ ꯈꯨꯃꯟꯗ ꯑꯗꯣ ꯀरुණꯥꯅ ꯄꯤꯔꯛꯄ ꯃꯌꯥꯡꯇꯣꯟ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯕꯣꯔꯥ ꯍꯧꯊꯔꯒꯦ ꯑꯗꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯅꯣꯡ ꯆꯨꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯂꯣꯏꯅ ꯃꯅꯥ ꯃꯁꯤꯡꯒꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯒ ꯌꯥꯝ ꯁꯣꯝ ꯂꯥꯎꯔ ꯂꯩꯔꯝꯃꯤ ꯀꯨꯏꯔꯦ ꯊꯣꯛꯇꯕ ꯁꯥꯕꯅꯤꯅ ꯊꯣꯛꯄ ꯉꯝꯗꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯆꯨꯔꯝꯃꯤ ꯇꯣꯏꯅ ꯆꯨꯔꯦꯕ ꯂꯦꯞꯇꯕꯤꯗ ꯆꯨꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯗꯦꯜꯂꯤꯁꯤꯁꯨ ꯑꯗꯨꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯂꯣꯏ ꯁꯪꯉꯒ ꯂꯩꯔꯤ ꯌꯧꯇꯣ ꯀꯛꯄꯤꯗꯗꯅ ꯍꯟꯗꯛꯇꯤ ꯑꯅꯧ ꯄꯥꯝꯕꯤꯁꯨ ꯈꯔ ꯊꯥꯔꯝꯃꯤ ꯆꯪꯍꯟꯒꯅꯣ ꯅꯥꯄꯤꯗꯤ ꯆꯪꯍꯟꯒꯅꯣ ꯕꯦꯝ ꯅꯥꯄꯤ ꯁꯣꯡꯒꯤ ꯐꯠꯇꯕ ꯇꯤꯟ ꯀꯥꯡ ꯂꯩꯔꯝꯒꯅꯤ ꯆꯠꯀꯅꯨꯗ ꯆꯠꯂꯨ ꯁꯤ ꯁꯔꯣꯛꯇ ꯆꯠꯂꯨ ꯀꯩꯅꯣ ꯁꯤ ꯅꯥꯄꯤ ꯇꯤꯟ ꯀꯥꯡ ꯂꯤꯟꯒ ꯂꯩꯔꯝꯃꯗꯤ ꯁ꯭ꯅꯦꯛꯀ ꯂꯩꯔꯝꯒꯅꯤ ꯆꯪꯕ ꯌꯥꯔꯣꯏꯌꯦ ꯇꯤꯟ ꯃꯤ ꯑꯝꯇ ꯆꯪꯗꯦ ꯃꯤ ꯀꯅꯥ ꯁꯥꯟꯅꯗꯣꯏꯁꯨ ꯅꯪ ꯌꯦꯡꯉꯣꯗ ꯏꯆꯥꯅꯨꯄꯤ ꯏꯕꯦꯝꯃ ꯈꯥꯒꯤ ꯂꯩꯍꯥꯎ ꯌꯥꯝ ꯊꯥꯔꯝꯃꯦ ꯃꯣꯏ ꯈꯔ ꯁꯨꯃꯥꯏꯅ ꯆꯥꯅꯕ ꯑꯐꯕ ꯖꯥꯝꯁꯨ ꯌꯥꯝ ꯊꯥꯔꯝꯃꯦ ꯖꯥꯝ ꯄꯥꯝꯕꯤ ꯈꯔ ꯊꯥꯔꯦ ꯀꯥꯟꯅꯕꯗꯣ ꯊꯥꯔꯗꯤ ꯐꯩꯗꯅ
kanadaba thar ka dawrani ata na musengre ni si leikas yamna na ebako akoi si manakta leire ba sigi park sida ngaktang amu imai sa su laambani Pictru hello Pictru Chanupi yam phasa park si ing nong le na misda Chanupi ga ngaktang koi thok le di mai jum loi ba ko kai nong di mai phana koi mu lo mapan thula ga ing dong ma la ba imung ga di sar mi om khat pa ni mung sar ka ma taw we ba ing nong chu jara su om khat le Siengi no Beba Siengi no mama ta nang ngamdre waye ngakuwo tan sieng chat position masina hajukan si moi khagile haw yam thai hana di tha dabne bako si thare ase si hayeng si salak ko dadi ki am phaje ngamra urum jorani si pharami nongju nungsa ja thahori si am pharabani khagile haw thara di ingi dana Dazu ba kusum hawi adagi champra hawi ko pan ba ma bo ude si champra ni de ba kusum jam hawi sat ba diam bo ude nungsa urum phalan tang da bera khangthi yore blanket sina khara thure ngasi di tamo chalu thabak chalu halak bai theng bane kaini karuna na meyang to myam pisale beson bora taurage na thau su loi toki ba adugi thau do order tawre blanket si yangra poni ko mayam yam din wai khangde yam thui akoi sai da di akoi yona di yam nuai re sisina laigi dia thana bagi kanone sisi amna koi yam gun chu le loi gi ba koi dri bu ko yam koi na sale sahi ama gi ani gi chang chale ngonda di sise yam koi na haidi ama than gi ba da ko tha ama ni chatle ba magi kani mari se loi gi bu koi dri si ma order taw bane adagi kai no si moi kari no am free tha pak paw re he moi gi to free di yang baw na sigi banana chips di am hauje banana chips dum khara pame handa su ai market chalu bada su leire adu haudoi ni yengaga machu ju wale kitchen gi item ni da hawat pai si dum leiba ngak tani nongti gi chari bani na adigi sigi keino sigi thousand order tawjare tata simply better cold press haiba master oil se si mu chara je na ko thauze dum achabam da chagano haina baduda achabam da sadre ama muksille hanadi master oil khatang sabane wow handak si muksillaga yenga sena makhan thau sabi yo ya sabam da sagano ye sisina oil promens oil kitchen se sijimaga tawre ani jo order tawjabane thau je khara sindo sindun tawa cha dong ne haine yaduna thau ani sima sille sisina bora ke ka tawno na be oirage sisina injang thong be khot be oirage ade kaino sina be magi kanora vitamin dura ade yerum je wat pe ade plate su lawi marak te lo thokra na sumaina te lei adegi magi school gi sidi dum yerum pulaga happy ba halaga mucha ba adegi dono to ba hauraga dum thai tora pizza ba makhan tawe smain tawraga ngasi gi order tawre bora do cha dore mana piraktana bora se mayangton bora sarage dudi mayam nahan karuna na pirakpa mayam maton se yam kuina thamba yaroi dabani na pha ai se bora hawdo ke tawbani ngarang ga porakpani haidi hekibaga moidi manani na ko prismung thamu bane prismung di lokthor e yame do I bora hawdo ogena aise ready tawba hawre haitare mari akoigi kano singsi mapan lakpa singse singai se tawthoge mana sinam khara thamgi ge patawbani boko ais asidi kainom tawdora ai manam namen sang paneba aduga si tawlerame asidi mayangton bora akoigi chan kenona karuna na pirapani sinahan moide chalubuda as modam haw khuyama mane aduna mayangton je phajan cha dore thank you karuna aduga aje mayangton bora phajan cha dore ko an cha dore azra manang ma ji set kai moi de haina di hai ko koidi naire koidi si manam si da ngaujari ba moi na di haina de cha de ye aje di sai hai ba ko yam cha da ba hai tare manam saraga su chabudi chaba
ꯀꯔꯨꯅꯥꯅ ꯑꯃꯨꯛ ꯆꯥꯗꯕ ꯄꯠꯈ꯭ꯔꯅꯤꯅ ꯂꯣꯏꯅ ꯍꯧꯗꯣꯛꯑꯒꯦ ꯇꯧꯕ ꯑꯩꯅ ꯍꯥꯏꯗꯤ ꯃꯁꯜꯂꯥ ꯃꯆꯨ ꯑꯣꯟꯁꯤꯜꯂꯛꯑꯦꯕꯀꯣ ꯐ꯭ꯔꯤꯖ ꯂꯩꯖꯔꯁꯨ ꯃꯥꯒꯤ ꯃꯆꯨꯗꯨ ꯑꯣꯟꯁꯤꯜꯂ ꯃꯨꯔꯒ ꯇꯧꯒꯦ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯑ ꯊꯝꯃꯗꯤ ꯑꯗꯨꯝ ꯊꯥꯎꯗꯕꯨ ꯇꯥꯎꯊꯣꯛꯈ꯭ꯔꯗꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯇꯧꯕ ꯌꯥꯝ ꯕꯣꯔꯥꯗꯣ ꯂꯣꯏꯔꯦ ꯕꯣꯔꯥ ꯃꯌꯥꯡꯇꯣꯟ ꯕꯣꯔꯥ ꯈꯔ ꯃꯪꯒꯟ ꯈꯔ ꯇꯥꯎꯁꯜꯂꯦ ꯑꯩꯅ ꯑꯗꯒꯤ ꯕꯦꯝꯃꯒꯤꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯌꯦꯟꯗꯦꯝꯒ ꯃꯪꯒꯟꯒ ꯑꯃ ꯏꯔꯣꯜꯂꯒꯦꯅ ꯇꯧꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯏꯔꯣꯟ ꯊꯣꯛꯑꯦ ꯇꯥꯃꯣꯆꯥꯒꯤ ꯃꯌꯥꯡꯇꯣꯟꯒ ꯐꯖꯅ ꯍꯥꯞꯄꯤꯔꯦ ꯇꯨ ꯀꯔꯨꯅꯥꯅ ꯄꯤꯔꯛꯄ ꯃꯌꯥꯡꯇꯣꯟ ꯍꯥꯞꯄꯦ ꯌꯦꯟꯗꯦꯝꯒ ꯃꯪꯒꯟꯒ ꯏꯔꯣꯟꯕ ꯑꯗꯒꯤꯁꯤꯅ ꯑꯩꯒꯤ ꯀꯥꯡꯉꯧ ꯕꯣꯔꯥ ꯕꯣꯔꯥꯒ ꯃꯪꯒꯟꯒ ꯅꯩꯔꯒꯦ ꯉꯁꯤꯗꯤ ꯅꯩꯔꯒꯦ ꯏꯆꯟ ꯀꯔꯨꯅꯥꯅ ꯄꯤꯔꯛꯄ ꯃꯌꯥꯡꯇꯣꯟ ꯀꯔꯤ ꯅꯪꯁꯨ ꯅꯩꯔꯒꯦ ꯏꯆꯥꯁꯨ ꯅꯩꯔꯒꯦ ꯑꯩꯁꯨ ꯅꯩꯔꯒꯦ ꯅꯩꯗꯤ ꯇꯧꯔꯦ ꯅꯪ ꯑꯣꯜꯔꯦꯗꯤ ꯅꯩꯔꯕ ꯏꯆꯥꯗꯤ ꯑꯣꯜꯔꯦꯗꯤ ꯅꯩꯅꯤꯒꯦ ꯇꯧꯔꯦ ꯑꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯀꯔꯤ ꯃꯌꯥꯡꯇꯣꯟ ꯏꯔꯣꯟꯕꯗꯁꯨ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯌꯥꯡꯇꯣꯟ ꯕꯣꯔꯥ ꯑꯃꯁꯨ ꯇꯧꯔꯦ ꯑꯗꯒꯤ ꯏꯔꯣꯟꯕꯁꯨ ꯃꯈꯜ ꯑꯅꯤꯅꯤ ꯑꯃꯅ ꯃꯣꯔꯣꯛ ꯌꯥꯎꯕ ꯑꯃꯅ ꯃꯣꯔꯣꯛ ꯌꯥꯎꯗꯕ ꯑꯗꯒꯤ ꯕꯇꯔ ꯃꯤꯜꯛ ꯁꯤꯗ ꯂꯩꯔꯦ ꯄ꯭ꯂꯦꯟ ꯕꯇꯔ ꯃꯤꯜꯛꯅꯤ ꯁꯤꯅ ꯆꯥꯕ ꯈꯣꯠꯄꯗ ꯌꯥꯝ ꯇꯨꯝꯕ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤꯅꯤ ꯍꯧꯔꯁꯤꯔꯥ ꯑꯗꯨꯗꯤ ꯅꯩꯔꯁꯤ ꯅꯩꯔꯁꯤ ꯑꯁꯤꯗꯤ ꯅꯩꯔꯒꯦ ꯅꯩꯔꯣ ꯅꯩꯔꯣ ꯃꯌꯥꯡꯇꯣꯟꯒꯤ ꯕꯣꯔꯥ ꯑꯃꯁꯨ ꯃꯌꯥꯡꯇꯣꯟ ꯃꯇꯣꯟꯁꯨ ꯑꯃꯨꯛ ꯍꯥꯞꯄꯤ ꯏꯔꯣꯟꯕꯁꯤꯗ ꯁꯨꯠꯅꯦ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯃꯌꯥꯡꯇꯣꯟ ꯉꯥꯛꯇꯅꯤ ꯉꯁꯤ ꯁꯥꯏꯗꯨꯔꯤꯁꯦꯉꯁꯤ ꯁꯥꯏꯗꯨꯔꯤꯁꯦ ꯃꯌꯥꯡꯇꯣꯟꯅꯤ ꯍꯌꯦꯡꯗꯤ ꯀꯔꯤ ꯑꯣꯏꯒꯗꯕ ꯈꯪꯗꯦꯍꯦ ꯍꯥꯏꯗꯤ ꯄꯠꯁꯜꯂꯛꯏ ꯑꯗꯒꯤ ꯃꯥꯡꯉꯛꯑꯦꯕ ꯑꯗꯨꯅ ꯁꯪꯉꯦꯅ ꯆꯥꯍꯧꯗ꯭ꯔꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯂꯣꯏ ꯃꯥꯡꯉꯛꯄꯅꯤꯅ ꯍꯧꯔꯣ ꯍꯧꯕꯤꯔꯣ ꯁꯦ ꯕꯣꯔꯥꯁꯤꯒ ꯃꯆꯦ ꯑꯃ ꯍꯥꯟꯅ ꯍꯥꯞꯀꯦꯁꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯤꯗꯤ ꯀꯥꯏ ꯆꯥꯕꯗ ꯉꯥꯎꯖꯕꯒꯤ ꯇꯥꯏꯞꯇ ꯈꯔ ꯆꯥꯎꯅ ꯄꯥꯏꯔꯒꯦꯀꯣ ꯌꯥꯝ ꯃꯥꯟꯕ ꯌꯦꯡꯉꯨ ꯋꯥꯒ ꯈꯔ ꯉꯥꯡꯉꯛꯑꯣ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗ ꯇꯤꯟꯅꯥꯟ ꯌꯣꯠꯈ꯭ꯔꯦꯅꯦ ꯑꯩꯗꯤ ꯆꯥꯔꯣ ꯃꯌꯥꯝ ꯆꯥꯔꯒꯦꯀꯣ ꯃꯌꯥꯝ ꯇꯨ ꯑꯩ ꯇꯤꯟ ꯌꯣꯠꯈ꯭ꯔꯦꯁꯤꯅꯕꯨꯅꯦ ꯍꯥꯎꯕ꯭ꯔꯥ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯇꯝꯆꯥ ꯍꯥꯎ ꯑꯁꯦꯡꯕ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ ꯀꯔꯨꯅꯥ ꯃꯥꯗꯤ ꯆꯥꯗꯦ ꯍꯥꯏꯁꯤꯅꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯁꯤ ꯃꯅꯝꯁꯦ ꯉꯥꯎꯗ꯭ꯔꯥ ꯅꯣꯏꯅ ꯄꯤꯔꯛꯇꯅ ꯉꯁꯤꯗꯤ ꯆꯥꯔꯦ ꯅꯩꯔꯦ ꯅꯩꯊꯔꯦ ꯑꯩꯈꯣꯏꯗꯤ ꯉꯥ ꯊꯣꯡꯕꯅꯤ ꯌꯦꯟ ꯊꯣꯡꯕꯅ ꯀꯩꯗꯧꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯅꯩꯔꯦ ꯑꯩ ꯅꯪ ꯆꯥꯛꯈꯣꯝꯗꯨ ꯎꯕꯗ ꯉꯥꯎꯗꯅ ꯑꯩꯁꯨ ꯍꯨꯛꯑꯦ ꯁꯣꯝꯗ ꯅꯩꯔꯦ ꯑꯩꯗꯤ ꯅꯩꯔꯦ ꯃꯤ ꯑꯇꯩꯗꯤ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯅꯩꯔꯦ ꯌꯥꯝ ꯍꯥꯎꯕ ꯂꯩ ꯑꯩꯗꯤ ꯕꯣꯔꯥ ꯃꯪꯒꯟ ꯈꯔ ꯇꯥꯎꯁꯟꯕꯅꯦ ꯑꯩꯅ ꯁꯨꯠ ꯇꯧꯔꯒꯦ ꯉꯁꯤꯗꯤꯅ ꯑꯁꯦꯡꯕ ꯌꯥꯝ ꯍꯥꯎꯋꯦꯍꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤꯡ ꯇꯧꯗ꯭ꯔꯥ ꯀꯔꯨꯅꯥ ꯅꯪꯅ ꯍꯩꯅꯗꯦ ꯍꯥꯏꯁꯦ ꯍꯩꯅꯖꯜꯂꯣ ꯍꯣꯏ ꯍꯩꯅꯖꯧ ꯇꯝꯖꯜꯂꯨ ꯍꯧꯖꯤꯛ ꯃꯍꯥꯎ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯇꯣꯞ ꯇꯣꯞꯄ ꯑꯃꯅꯤꯀꯣ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯃꯌꯥꯡꯇꯣꯟ ꯕꯣꯔꯥꯒ ꯍꯩꯅꯔꯤꯕꯅꯦꯕ ꯃꯌꯥꯡꯇꯣꯟ ꯕꯣꯔꯥ ꯃꯨꯛꯊ꯭ꯔꯨꯕꯤ ꯕꯣꯔꯥ ꯀꯥꯏꯁꯦ ꯍꯩꯅꯔꯤꯕ ꯋꯥꯅꯦꯕ ꯃꯥ ꯍꯩꯔꯛꯇꯦ ꯍꯥꯏꯁꯦ ꯍꯩꯅꯗꯦ ꯍꯥꯏꯁꯦ ꯍꯩꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯍꯩꯔꯨꯕꯩ ꯂꯣꯏ ꯍꯩꯔꯦ ꯑꯗꯣ ꯆꯥꯔꯦ ꯏꯕꯦꯝꯃ ꯕꯦꯝꯃ ꯅꯪꯁꯨ ꯈꯤꯇꯪ ꯆꯥꯎꯁꯦ ꯅꯤꯅꯦꯒꯤ ꯑꯆꯥꯆꯥꯅ ꯄꯤꯔꯛꯄ ꯃꯥꯗꯤ ꯄꯥꯝꯗꯦ ꯕꯣꯔꯥꯁꯦ ꯍꯥꯎꯔꯦ ꯀꯔꯨꯅꯥ lối pasang gani lối bora hau gyo thame Karuna kita hanya kini aje jo Karuna aje noi ni hona jana phajana tha ba de sa phange kho jo ha lối se la ja bora ma ko am ta re ha ja Kadang-kadang nungai lemin aja. Nung thang ana yau tu na. Jinjak apa pasal mina agak. Apa jinjak cara ko. Mina rasa ma'am.
Fare. Bye.